Matam kaktaba curfew thamjinbana relief camp singda leiriba miyoi yauna nongmagi suraga hingjaba miyoi kayada awaba mayoknare amadi kuki singna leiba mafam singda internet tingdraga district manga da thingjinba asi michang mikhai naibagi mawong mali haina Taragi Cheishu gi chairman khaidem manina fongdorakli ngasi Imphal East District ki kurai ahongai da leiba lup asigi office ta pangthokkiba pawgi mifam amada manina makha taraduna Manipur da thokliba irang asi tha tara taruk suraklabani mairoi sing khangba ngamdabagi thauna ngakpigani khangba ngambagi thauna hen khiduna lambi sorok ta thoraktuna khongjang changsin khibani mahiroi sing ningthina mahi tamba fanghanbiu haiduna changsilakkiba khongjang asi Taragi Cheishu na saugatli adubu khongjang changsiliba singgi marakta miyoi khara na tongshinduna nungthaba nauri kapa yaurokpa asi mahiroi singgi khongjang masak thianduna aranba lambi da puna na bahonabani Amaromda Police Department na kuki singna drone bombing tawre haina report pikraba fawbada Assam Rifles ki hanagi DG oiramba PC Nairna kuki na drone bombing season de haina thamkiba wafam asi mathakta lengak asina FIR ama lokhatpam thoi loinane district manga khaktada internet thingjillaga kuki leiba mafam singda internet thingdriba asina michang mikhai naibagi thawong mali amadi relief camp singda leiriba miyoi singi khanbiduna District Magistrate Singna Curfew gi matam asi Akaknaba Matam Thambiyu matam kaktaba curfew thamjinbana miyamgi khongkhut punsilaga thambaga manare haiki Government na kariga mamata haidana tumina leithokpa government na thauna phana mangunda constitution na sinriba as per provision of the Constitution of India 7 schedule ge list to the periba adu mapung phana pangthok sagadabne aba adu mathakta mayamda misunderstand tohandana unified command system means adigi loktok te man so loktok pe gare gaina haibisi si aigi logi oiba my understanding that is Unified Command se Kuldip Kauba amada Chairman du Sinarabasu May Kuntrama to 2023 the Thokpa order sigi matung inna Chief Minister na agent when required Unified Command ki meeting Kauba ngami aduga madumana head to gadam habdi mana chair to gadam ne haiba aduna aduga maduda hairi badunati agent when required haibanina thami munida amumuk ani subim sagacha haibra adu phammo haibani adu mana kawraga di mana head tawne haire mana lead tawne hairabanina unified command se mai makhada adum leiba port amana ba adubu karigumba kanda central government na mateng pangna bahana bada 355 tawre yang hairabasu constitution gi provision matung in state government na phajana smoothly run tawna ba central government na external aggression and internal disturbance ta state to protect to bigadamni haiba kari tawna ba smoothly function tawna ba kari gi makada constitution ki provision ki makada state government se smoothly function tawba ya janna ba central government na ngathok bigadabani